ꯑꯍꯥꯟꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯃꯅꯤꯄꯨꯔꯗ NRC ꯑꯞꯗꯦꯠ ꯇꯧꯔꯕ ꯃꯇꯨꯡꯗ ꯁꯦꯟꯁꯁ ꯇꯧꯅꯕ ꯁꯦꯟꯇꯔꯒꯤ ꯂꯨꯆꯤꯡꯕꯁꯤꯡꯗ ꯇꯛꯁꯤꯜꯂꯨꯅꯕ BJPꯒꯤ ꯃꯅꯤꯄꯨꯔ ꯄ꯭ꯔꯗꯦꯁꯀꯤ MLAꯁꯤꯡ ꯑꯃꯗꯤ ꯄꯥꯔꯇꯤꯒꯤ ꯂꯨꯆꯤꯡꯕꯁꯤꯡꯒꯤ ꯃꯤꯍꯨꯠ ꯀꯥꯡꯕꯨ ꯑꯃ ꯉꯁꯤ ꯅꯨꯡꯊꯤꯜ ꯗꯦꯜꯂꯤꯒꯤꯗꯃꯛ ꯏꯝꯐꯥꯜ ꯊꯥꯗꯣꯛꯂꯒꯅꯤ ꯑꯃꯗꯤ ꯉꯁꯤꯁꯨ ꯃꯐꯝ ꯀꯌꯥꯗ ꯃꯤꯌꯥꯝꯅ ꯖꯦꯅꯔꯦꯜ ꯁ꯭ꯇ꯭ꯔꯥꯏꯛ ꯁꯧꯒꯠꯇꯨꯅ ꯂꯝꯕꯤ ꯊꯤꯡꯕꯒꯤ ꯈꯣꯡꯖꯪ ꯆꯪꯁꯤꯜꯂꯦ ꯈꯨꯔꯨꯝꯖꯔꯤ ISTVꯒꯤ ꯄꯥꯎ ꯃꯤꯠꯌꯦꯡ ꯇꯥꯕꯤꯕ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯄꯨ ꯇꯔꯥꯝ ꯅꯣꯛꯆꯔꯤ ꯍꯧꯖꯤꯛ ꯄꯥꯎ ꯁꯟꯗꯣꯛꯅ ꯄꯤꯖꯔꯤ ꯃꯅꯤꯄꯨꯔꯗ NRC ꯑꯞꯗꯦꯠ ꯇꯧꯔꯕ ꯃꯇꯨꯡꯗ ꯁꯦꯟꯁꯁ ꯇꯧꯅꯕ ꯁꯦꯟꯇꯔꯒꯤ ꯂꯨꯆꯤꯡꯕꯁꯤꯡꯗ ꯇꯛꯁꯤꯜꯂꯨꯅꯕ BJP ꯃꯅꯤꯄꯨꯔ ꯄ꯭ꯔꯗꯦꯁꯀꯤ ꯂꯨꯆꯤꯡꯕꯁꯤꯡ ꯑꯃꯗꯤ BJPꯒꯤ MLAꯁꯤꯡ ꯀꯥꯡꯕꯨ ꯑꯃ ꯉꯁꯤ ꯅꯨꯡꯊꯤꯜ ꯗꯦꯜꯂꯤꯒꯤꯗꯃꯛ ꯏꯝꯐꯥꯜ ꯊꯥꯗꯣꯛꯂꯒꯅꯤ ꯉꯁꯤꯒꯤ ꯈꯣꯡꯆꯠ ꯑꯁꯤꯗ BJP ꯃꯅꯤꯄꯨꯔ ꯄ꯭ꯔꯗꯦꯁꯀꯤ ꯖꯦꯅꯔꯦꯜ ꯁꯦꯀ꯭ꯔꯦꯇꯔꯤꯁꯨ ꯑꯣꯏꯔꯤꯕ ꯑꯃꯗꯤ ꯄꯥꯔꯇꯤ ꯑꯁꯤꯒꯤ NRC ꯑꯃꯗꯤ ꯁꯦꯟꯁꯁ ꯀꯃꯤꯇꯤꯒꯤ ꯀꯟꯚꯦꯅꯔ ꯀꯦ ꯁꯔꯠ ꯀꯨꯃꯥꯔ ꯎꯔꯤꯄꯣꯛ ꯀꯦꯟꯗ꯭ꯔꯒꯤ MLA ꯔꯘꯨꯃꯅꯤ ꯂꯝꯂꯥꯏ ꯀꯦꯟꯗ꯭ꯔꯒꯤ MLA KSS Ibomcha Wangsing Tentagi MLA P Brosen amadi Thanga Kendragi MLA T Robindro Yauri Mihut Kangbu asi ngasi numityungba matung pung amaga minute yang mangada Delhi gidamak Imphal thadolagani Makhatana hayengsu MLA kaya Delhi da chatuna puna takshin minagani hairi maruoina khongsat asi NRC hana tauraga census tawbiyu haibagi mapung oiba khongsat ni hairi Manipur da NRC tauraba Senabani Haina, JFD na Changsaliba Pung Nifunipangi General Striking Asinini Shuba Numitasu, General Strike Asina Maram Oidunam Hausagi Punsida Akaiba Piri. General Strike Asida Saugatuna Miyamna Ngarangdagi Hona Lambi Thing Bayauna Kongjang Sing Sangsin Baleptri, Nasisu Kwairamdan Kaitel Pauna Kai Imphal gi akoibada laiba kaithel amadi dukal sing thong hangnakide lenga kiloishang bank oil pump school college na singsu thong hangnadri inter district state passenger service singsu lepki ngasi ayuksu general strike asibu saugatuna miyamna lambida thoraktuna lambi thingbagi thabak chathari lambida uwa faizinduna amadi lambi nakanda tire na chingba mai thaduna lambi achat awok tawbu sing chathan kide tangai fadaba lanai gari khara natana lambida mi chatpagi chang yamna hanthaki Ningsing bayay Manipur da census tawdringay da NRC hana update tawgadabani haina demand tawduna campaign for just and fair delimitation JFD na sangshiliba kongjang asi saugatuna miyam na su ihaw asida sarugyari NRC tawdringay census tawba yaroi haina campaign for just and fair delimitation JFD na ngarangdagi hawduna changshilakliba pung nifunipangi General Strike na ngasisu Thoubal District chawna chaitheng pikre miyamna ban asibu mapungfa na sawatkre Angan ba ayugtagi hauraga district asigi tongan-tongan ba mafam sing National Highway 102 da thognaраktuna akan ba maong da lambi thingbagi khongjang sangsinaki Kiam Babu Bazar, Thoubal Bazar, Athokpam Bazar, Khangabok Bazar, Wangsing Bazar yauna atay khulakki mafam kaya da ban sawatpad naha amadi ima ibel kaya tholaktuna akan ba maongda lambi thingbagi khongjang sathaki Maitai Community Joint Coordinating Committee Waitho Kiam Sifai Hauka and Waitho na Kiam Babu Bazar da changsan kiba khongjang da Imphal dagi Thoubal DC Complex tamna lakiba Deputy Commissioner Thoubal Wai Robita gi gari fawba yauna gari kaya mamai laiduna halanki Ana ayek amadi airport chatpa gari natna makhal amatagi gari chalankide Babu Bazar da changsan kiba khongjang da sarugya kiba khongjang loi amana Manipur government amadi Center government anina miyamgi kholaw tabidaba asi yamna pende census tawdringay NRC hana tawbiyu haina JFD na taliba maram chaba demand asi lengak asi na tabiyu amadi thabakta onthokpiyu natrabadi miyamgi hena akanba khongjang kaya changsilakna ba machak ama oikhibe yai haina lengak ki puning singsilakle aduna hoji leiba Manipur government Manipur sarkar oching ja government haitara haiba government ani sina census tawdringa mangda NRC han tawbiyu haidra Manipur parja na horibi rang sida hoji namthada tawraga kam tabidaba mana tabidaba se akoi yam labuk thibani aduna athu matamda census tawdringa da NRC han tawbiyu adu matungda natragadi Manipur parja pidamangna boyamna saunaba asawba oira maraga akan bai ho akan khojal ka chasla kani haidra ai government sigi ba kaida thamjari
JFD na Manipur pumba ngarang dagi changsiliba general strike na maram oiduna Bisnupur district ki maru oiba Kaithal Singh general strike ki mamitari Bisnupur district ki maru oiba Kaithal Singh ki manungda Kaithal ama oriba nambol Kaithal dasu ngarang dagi makhal amata gi dukan sing thong hangna khide ngasi sulanai gari khara natana passenger puba gari amata chana khide lining laishol amadi mai ising yauna ana layeng gi oinadi ayat apan pi khide Pamdaba thokdok thokdana ba security singnasu akan maongda ngak senbagi thabaksu sathari Langmaidong United Club Organization gi member sing apunba maira paibi amadi Langmaidong miyamnasu Manipur apunbagi pungnifunipan gi general strike saugatuna lambi thingbagi khongjang sangsale NRC tawdringai census tawba yaroi haina campaign for just and fair delimitation JFD na ngarang dagi hoduna changsilakliba pungnifuni pan gi general strike Imphal East gi Andro AC gi manung chana laiba nungbrang khun gi miyam na sumapungfa na sawatkhre ngasi angan ba ayuk tagi yamlaba na hasing na khul gi lambida tholaktuna lambida uwa paisinduna achat awong sing thingba amadi no NRC no census long live Manipur haina kholaw kaya su lawkhre Ya school kendra gi manung chanba luklaw bung mapada lamdam adom gi ima ibel kaya na National Highway Imphal More lambi thingdu na ban asi sawgali tangai fadaba deba karma ana laying press singdi apan bapikide Brilliant Club ki Thomi Singh amadi Samusang apun bagi mera paibi ima sing nasu lambi thingduna sagutkre no NRC no census haiba kholaw kaya su lauki sarugya kiba ima amana Manipur da census tawba yaroi NRC hana chana hangadabani haiba wafam kaya phongdoki Tasena haibda akogi Tripura da Tripuri magthalaiba adagi Assamese musalaiba sumaina akochu akogi Manipur haiba jati se asisu nobata nobadi masi kai gumba akoina fazana kalta hawdragadi akoi nobati malem sidagi akogi Manipur se muthi basu yai haina sitau khanjai aduna ena si hek tawdi makai akogi census tawbase asi akoi imba mo aina akoi masi mata do soya yaningde aduga asi batongda kai gumba Manipur government na masi tawdaba yaroi patora haida mo da tawbo taragasu akoy da ima iba sing akoy gi maira mayam da ne masi bullaga akoy gi khongjang je asi bakang sa thang Thaubal apun baluf tal na Manipur gi thawdo wathok kaya da sarug yaduna lakpagum hadak Manipur government na census tawduna yalhomi muthatpagi pandamasi akan mamoong da yaningde census tawdringai da National Register of Citizenship NRC hana tawgadabani hari lup asigi wangangloi S Amarjit na paumising da census tawba asi yam phaba khongthang amani census report aduna parliamenta puthoktuna planning program kaya hapkadaba oiragasu hojikti lamdam asida illegal immigrants amasung kuki narco terrorist masing yamna lady makhoi hana NRC tawduna khandoklaba matungda census ko na tawgadabani makha tarakpada Thoubal district da census ka mari leinaba makhal amatagi training program tawba yaroi adugumba thabak thoram khudingmakta tal na athingba thamle loinana Manipur gi mafam kaya da census tawba yaningde haiduna khongjang sangsenbada Manipur Police na mahairoi singda ka henba power lana sizinaduna phuba chaibagi thawong adu tal na akan mamoongda condemn tawi makha tarakpada Manipur government na Manipur miyam gi khalaga NRC tawraba matungda census tawgadabani haike census tawna bagi damakta Thoubal district ta census ka mari lena ba training program amata chathaba yaroi aduguma training program punamak Thoubal apunbul la talna thingjagani loinana asigumba akogi training program sida su lamdam sida lebiri ba mayam na su hairo program ase saruk ya biganu haina su ningsingjari loina na Manipur gi mafong kaya da census tawba sibu yaningda duduna tongan ba loop kaya satra mahiroi kaya mera paibi kaya na penda duna irang horpa matamda Manipur police na ngami haibagi matagum akogi makhogi power si misuse tawduna satra ni imai be ni khangna yamna tamthiba mong da phu chaiba tawbasi Thoubal apun malup talna akan mong da condemn tawi loinana Manipur government na Manipur praja punamaki ihulsi khangbiraga adugumba illegal immigrant aduga akogi kuki narco terrorist adu NRC tawduna khandoklabagi tungda census ase tawbiyu haina Thoubal apun buluk tal ni singjari
Lok Jan Shakti Party LJP Rambilas Youth Wing Manipur Unit ki State President oina thopuna Pebam Jack Singh khalakre. Party asigi National President Youth Wing amadi North-Eastern State Singh in charge Pranab Kumar na thadorakpa cherol amada mahakpu LJP Youth Wing ki State President oina khalaki bani hari. Party asigi National President Union Minister of Food Processing Chirag Paswan gi makhada mahal na Youth Wing gi State President gi thopugani. Manipuri lol na Indian Constitution gi Nipan Suba Schedule da Chankhiba Numit August kun Englising aniga kuntaruk na lakpada Manipur Human Rights Commission gi member oiramba NZ Nyongyai na miyam da yaifa paujal pirakli. Manipuri sing na Manipuri lol bu Sangbidan gi Nipan Suba Schedule da Channabagi ihau lisimga chamapan yangkai dagi haure haibiyai ihau asida civil society organization, literary amasung cultural organization amadi political party sing na thaudang lauki. Maru oiba ihau di Manipuri Language Demand Coordinating Committee na luchingduna lisimga chamapan marifutaret tagi lisimga chamapan marifutarani thoi fauba luchingduna Manipur awang nongpok amadi Bangladesh ki Manipuri sing na kathokduna sarugya ki baduni mato lomba ihaudi Professor MS Ningomba Manipuri lol gi mapa Chairman MLDCC na luchingduna makhoi taruk na Boat Club Delhi da sidriba fauba lisimo chamapan marifutara ni thoigi August kuntra dagi May tara manga fauba Leptona Chara hen ki baduni matam adugi India ki Prime Minister PB Narasimha Rao na hairakpadagi aikhoi na mahaka wari sanaki matam adugi CM RK Dorendra Singh su yauki wari sanabada yanaba ma purakhi Manipuri lol 8 schedule chanba amasung Kangladagi Assam Rifles hongdokpa yanaba ma purakpadagi May tara manga lisimanga chamapan mirfutara ni thoidagi matam kaktana Chara hen ba suspend tawki Yanaki bagi matung ina Union Minister of State Home MM Jacob Imphal da laktuna August tara humdoi lisim mga chamapan mirfutara ni thoi numidyung ba matung formal function amada Kangladagi Assam Rifles hongdok pahauki Parliament ki nongzumi from August kun lisim mga chamapan mirfutara ni thoi da Manipuri Language Bill ama puthok laba matung da Parliament na pass toraba matung da et schedule chanba lol ama oiki MLDCC ki National Convention ama kasar Assam da Mars lisimga chamapan marifutara humdoi da famduna MLDCC dissolve tawduna Manipuri lol chawkhatnabagi thabak tawnaba Manipuri Language Development Society kauba loop ama semki loop asina wari sanaduna matamadugi Chief Minister Risang Kaishing na Manipuri Language Cell Education Director is December 6, 1995 da semki cell asi Englising aniga tara humdoi degi Language Directorate on kre lol asi chawkhatnaba Manipuri Language University lingba cellekta maitai mayek hapa mahitam phamsang singi textbook Manipuri lol ohenba classical lol ohenba Official Language Act 1979 mapungfa na chanahanba amasung British na English lol bum malemgi lol ohenbagum Manipuri lol malemgi thakta semgatsi Board Club Delhi da matam kaktana chara henbagi khongjangda sarugyakiba makhoi taruki lemhauriba punsibu ngaksenba state government na akhanaba thaurang lokhatsi hari Lakliba August kunithoi degi September ahum fauba South Korea gi Deguda pangthokadariba kuntaruk suba World Master Athletics Championship da sarugyagadaba Manipur gi Master Athlete Singh South Korea gi damak Imphal thadokre hariba World Master Athletics Championship asida Manipur gi Master Athlete Toizam Rosie Kumar Singh 55 plus Sorokhaibam Gautam Singh IPS 50 plus Dr. Lema Pokpam Chauba Singh 55 plus Dr. Takhel Mayum Umesh Singh 40 plus Ningombam Amitra Sen Singh 35 plus Lion Lakpam Bembem Devi 45 plus amasung Thiam Radeshana Devi 45 plus na sarugyagani hari Hauzik Pog Methana break ama lozari Matamgi nungsit nungsa amadi ayinga sana maram moiraga lok tungba amadi khubana singba tatana thohalli pumna maksibu khudakta phanba ngamlaba Kapidon cup syrup 100% herbal product ni lok khubada natana nakmahi chelaba amadi khangnau mareng chatlaga lok kangkhu khuraba Kapidon cup syrup thakpiu Kapidon cup syrup Dada Ibe makigano Sige yung say, next PM din na check sin na laksi laga tamgrabani ne. Dada nang se
जुहार हाबगा अमत कीदरबो ꯑꯁꯨꯝꯅ ꯃꯌꯥꯝꯗꯨꯅ ꯃꯆꯜꯕꯨ ꯉꯥꯛꯁꯟꯕꯒꯨꯝ ꯃꯁꯤꯒꯤ ꯌꯨꯝ ꯑꯁꯤꯕꯨ ꯑꯁꯣꯏ ꯑꯉꯥꯝ ꯊꯣꯛꯀꯗꯕꯗꯒꯤ ꯑꯦꯛꯁꯇꯦꯛ ꯗꯤꯑꯦꯝꯇꯤꯅ ꯉꯥꯛ ꯁꯦꯜꯂꯤ ꯑꯦꯛꯁꯇꯦꯛ ꯗꯤꯑꯦꯝꯇꯤ ꯖꯣꯍꯥꯔ ꯍꯥꯕꯗꯒꯤ ꯉꯥꯛꯊꯣꯛꯅꯅꯕ ꯁꯦꯝꯕꯅꯤ ꯖꯔꯃꯟ ꯇꯦꯛꯅꯣꯂꯣꯖꯤ ꯁꯤꯖꯤꯟꯅꯕꯅ ꯀꯪꯀ꯭ꯔꯤꯠꯇ ꯇꯣꯛꯂꯛꯇꯤꯅꯕ ꯃꯇꯝꯗ ꯃꯄꯥꯡꯒꯜ ꯑꯃꯨꯛꯀ ꯍꯦꯟꯅ ꯍꯦꯟꯒꯠꯍꯜꯂꯤ ꯑꯦꯛꯁꯇꯦꯛ ꯗꯤꯑꯦꯝꯇꯤ ꯁ꯭ꯇꯔꯦꯡꯊ ꯏꯁ ꯏꯟ ꯗ ꯒ꯭ꯔꯤꯠ ꯍꯣꯡꯂꯛꯂꯤꯕ ꯄꯨꯟꯁꯤꯒꯤ ꯂꯝꯕꯤꯁꯤꯗ ꯑꯔꯩꯕ ꯆꯥꯕ ꯌꯥꯕ ꯃꯈꯩ ꯆꯥꯁꯤꯟꯅꯔꯤ ꯑꯗꯨꯅ ꯍꯤꯗꯥꯛ ꯂꯥꯡꯊꯛ ꯀꯌꯥ ꯑꯃ ꯆꯥꯗꯕ ꯌꯥꯔꯛꯇꯦ ꯆꯥꯁꯤꯜꯂꯤꯕꯁꯤꯡꯗꯨꯅ ꯑꯗꯣꯝꯒꯤ ꯂꯤꯚꯔꯗ ꯀꯌꯥꯝ ꯁꯣꯛꯍꯜꯂꯤ ꯈꯪꯕꯤꯕ꯭ꯔꯥ ꯂꯤꯚꯔꯅꯕꯨ ꯁꯣꯛꯂꯕ ꯆꯥꯅꯤꯡ ꯊꯛꯅꯤꯡꯕ ꯐꯥꯎꯗꯕ ꯄꯨꯛ ꯅꯨꯡꯉꯥꯏꯇꯕ ꯈꯣꯡ ꯍꯥꯝꯕ ꯅꯨꯡꯉꯥꯏꯔꯛꯇꯕ ꯑꯃꯗꯤ ꯀꯨꯆꯨ ꯀꯨꯃꯦꯟ ꯁꯦꯡꯍꯜꯂꯛꯇꯦ ꯈꯨꯗꯤꯡꯃꯛꯁꯤꯕꯨ ꯉꯥꯛꯊꯣꯛꯀꯦ ꯍꯥꯏꯔꯕꯗꯤ ꯖꯣꯂꯤꯞ 100% ꯅꯦꯆꯔꯦꯜ ꯁꯤꯔꯞ ꯑꯃꯗꯤ ꯀꯦꯞꯁꯨꯜ Jolip 100% natural syrup and capsule. ब्रेक की मतुंग नमयाम बुतराम नोक्सरी मखाताबा पाउ पिजरी मिनिस्ट्री ऑफ डिफेंस की ईस्टर्न कमांड की मखादा तोंगा नॉन आर्मी पर्सनल अमदी सिविलियन सिंह द पीबा कमेंडेशन कार्ड पीनबा खलकपदा नोंमैबुंग वांखैराकपम लैकाइदगी वांखैराकपम श्रीमान सिंहसु यावरक्ले जनरल ऑफिसर कमांडिंग इन चीफ ईस्टर्न कमांड लेफ्टिनेंट जनरल VM बुवाना कृष्णन की पाउताक मतुंग इना इंडिपेंडेंस डे की थौरंग मरी लेना हारिबा अवार्ड असी पिरखिबनी अवार्ड असी श्रीमानना कथोकपगा लेना हगलकलिबा महिरोय मयाम अमा फ्री स्किल एजुकेशन यावना जॉब प्लेसमेंट पीबगीदमा इकाई खुमनबा उतुना पिरखिबनी हारि हौजिलोशिलकपदा मरबी पामुका हना थमसरी मणिपुर NRC अपडेट तौरबा मतुंगदा सेंसस तौनबा सेंटर की लुचिंगबा सिंगदा तक्षिलुनबा बीजेपी मणिपुर प्रदेश की MLA सिंह अमदी पार्टी की लुचिंगबा सिंगी मिहुत कांगु अमा ngasi नुंखिल दिल्ली की दमक इम्फाल थादोकलगनी अमदी ngasi सु मफम कयादा मियामना जनरल स्ट्राइक सौगतुना लंबी थिंगबगी खोंजंग संगसिले Hozik Faubaga ISTV na pizaba manipawang tanga solutions sa remin tabi ba kwai kung mapamukahan na krumsari.